Hauzik Malem Pumbada Sandokliba Laichat COVID-19 bu Leptana Akanba Lan Tingneri Manipur Desu Hauzik Local Transmission Degi Community Transmission Thakta Sandoktuna Miyamda Mipaiba Foundary Amasung Laingakna Haukiba July Gitang Kunhumdoigi Nutin Pung Ani Degi Hauna Numitra Nigi Truk Shuba Total Lockdown Amasung Curfew Kana Satari Bafum Kiada Travel History Laitaba Mioi Amasung Frontline workers kaya COVID-19 positive oirakpa asina miyamda amuk ka henna akiba phaunari amasung yumdagi hendoktana lanjang asi mapungfana sathari Tamenglong amasung Noney jila desu total lockdown amasung curfew mapungfana sathari numit 32 ni sujilaklaba lockdown curfew asina maram oiduna hojik jila ani asida kaitel dukan bank yauna government office sing lambi sorok punamak khuntak lansibagal manare Lamhen tuhen ba lockdown curfew gi sanna kanglon thugaiba singbu district police BDF singna akan ba warning piduna warak watembagi thabak singsu sathari serak asida lockdown curfew gi saitheng jila ani asirisu chawna phangdi nongmada sangdraba yadraba sana thangnaba polam sing phanglaktabadagi awaba mayuknari ana ayak yawba amusung lairaba imung singdana awabigi polam asi maheli Amabu oirishu hauzik lan asi hanba leitana miyam changna langthengnaduna lan ngampiran paidri fawba amata oina lepatai natragadi eknabagi khutta aikhoi maithiba haibadu oikhigini haina khalli Tamenglong jila gi khoidigi yamna maru oiba lambi ama oiriba Tamenglong khungsangi lambi national highway gi thakta semgatnabagi thabak hauzik kanna sathari kilometer 39.5 sangba lambi ase double lane onthoknaba lambi kapigi thabak chada humbudra kakpa loire Tamenglong town dagi 0. Zanurong park dagi suilwan fawbada leiba enclosure singi yum kai excavator machine sizinaduna thugai thudekpagi thabak district magistrate police yauna NSIDCL gi mioi singna kana sathari lambi ase 2021 gi April thada pumloi noiduna koilas thanaba pandam thamli Amaromda Tamenglong Noney jila fauduna satliba Manipur gi lifeline oiriba National Highway 37 Imphal jiri gi lambi gi fibam yamna phasilaktre Mafam kayada laikom lainang akut atong na thalle arumba puba man gari sing lambi asida lepa leitna satpa asinasu lambi asika henna suksin lakpani khalli lambi asida asupki matik gari chapegi saruk maintenance repairing gi thabakti asupki matik yamna solli NSIDCL amusung company singi manpower yamna watpa uwi mi kharana hai BRTF na NSIDCL dagi maintenance thabak heli haina hainai Hauzik fawba barak makru irangi thong paka bridge semba loidri amasung semba houdri tha hapta khuding thong ase yaraktabadagi chathok chasinda yamna chawna khudong chadaba mayuknari punamak ase yenglaga Manipur laingakna Kendra Sarkar gi Ministry of Road Transport and Highway da mining changbinaba toina taksinba fei haina miyamna mot pinarakli Hauzik Malemda honglakliba climate change na maram oiduna Tamenglong jila disu thainaga manadana sabagi chang asum hengalakni thainadi Tamenglong district headquarter da sahi chuppa blanket sizinaduna lakpani uwa umang wamang kokthokpa chang wangkhalakpadagi ising tangba landslide toina thokpa ure handak nongma ninigi manungda ka hen shaba omsaknaba Noney amasung Tamenglong jila yauna Manipur gi mafam ayambada miyamna mayuknari Punamak ase parakatigi khal kairak padigini haina akhang ahai environmentalist singna phungdok lagdi hauzik jila ani asida lau napi pengthokpagi thabak kanna sathanari amasung anauba mahai marong singsu pamlau uba singdigi mahai chanari nungaiba paw ama hairedi hauzik Noney jila da COVID-19 positive oiba mioi kunmanga punamak recover tokhibaga loinana Noney jila ase COVID-19 free oiba jila haibadu oire